Lona THINGKHRABA TONGAN-TONGANBA LALHOULUP SINGNA BLACK DAY ka mari Leinana ngasi Chathakhiba total shutdown da Mahoushagi Punsi Da Chaona Akaiba Pikhre Indiana Manipur lausing khiba ngasi ki numit October 10 ka mga ase jahi khudingi Lona THINGKHRABA landam asigi TONGAN-TONGANBA LALHOULUP SINGNA BLACK DAY haina sakangduna total shutdown amadi general strike na chingban chatharaga lakhibani Lona THINGKHRABA LALHOULUP singi apunba loop ama oriba Korkom LALHOULUP anigi apunba loop ama oriba Alliance for Socialist Unity Kanglikpak Asuk amade Socialist Revolutionary Party sore padang ngasigi numit asida Manipur pumba total shutdown amade general strike lauthokibani LALHOULUP sing asigi total shutdown amade general strike na maram oiraga state asigi Mahoushagi Punsi Da Chaona Akaiba Pikhre damdam asigi lalol itik mayai chabuk oriba khwairamba nupi kaithel pauna kaithel amade thangal kaithel total shutdown asina maram oiraga kontak lansike masiga iroinana tongan-tonganba mafamgi kaithel singdasu platform amata famnakhide Lambida gari chathok chachin tawbagi chang Mahoushagi yengnabada atuki matik handakhe inter-district, interstate amadi atai district singda passenger service tawba gari sing amata chena khide amadi petrol pump na chingba sing thonglonakhe government amadi private ki mahailoisang singda mahairoi amata laknakhide adumapu babu parada leiba secretariat office yauna lenga ki atai loisang singde Mahousagum thabak kanarakhe Laikai da pharmacy gi dukan khara hangban natana atopa dukan sing ayambana thonglonakhe